PUNG Nipunipangi General Strike LOIKHRABA PHAOBADA Govenor na Tuminna Leisinkhiba Maram na Govenor bu Matam Kaktana Boycott Touragani HAINA Cocomi gi CONVENOR KHURAIJAM ATHOUBA PHONGDOKKHRE Cocomi gi office ta PAUMISINGA unaba amada mahakna makha taraduna boycott tauringai manungda miyamna Govenor yauba function sindanaba amadi lengak pairaga thoksin haitabana miyamda awaba nanghanba Govenor yauba function sing miyamna saruk yadanaba wafam thamlakpaga loinana Hayeng Maikai Kudingdegi Miyamgi Kongset Sinduna Govenor Miyamda Aseng Bakanghanduna Sengtok Warol Tamgadabani Haiba Kolauga Loinana Ras Baban Tabna Thomjannaba Warep Tamlaki Masigi Iroinana Maikai Kudingi Miyamna Mass Protest Maira Rally Wakat Mifamna Chingba Pangthokpada Natana District Kudingi Lairiba DC Singda Govenor Miyamda Sengtokadabani Mathau Ningthina Pangthoktriba Chief Secretary, Security Advisor amadi DGP resign taugadabne haiba demanda yumpham oiba memorandum sing pisin nabasu khangalaki loinana Chief Secretary na masana masagi mathakta chathagadaba inquiry bu mahaki makhada laiba subordinate officer na inquiry tawhanba haibasi miyamda chaungna minambani maramaduna miyamna reject tawraba inquiry committee chatnaba yaroi madugi mahut retired judge natroga session judge na chair loba independent oiba inquiry committee ama ATHOUBA semduna thijinbagi thabak chathagadabani masida natana bank sports health amadi essential oiba central lenga ki office nataba atopa Central Office singsu boycott tawduna miyamna amatto oina numit khudingi oina Cocomi ga khutsamnaduna khongjang changsin minanaba amadi khongjang changsilingai manungda Govenor unaduna wari sabagi mathau tadaba maramna Govenor unadanaba wafam thamlakpaga loinana amatto oina miyamna Manipur kannabagi dama khongjang changsin minasi haina mahakna makha tana phongdokkhre miyamna taliba demand sing asi plau lauga khongjang changsin bigadaba mafam singna Raj Bhavan ki yadung laba maka ki gate sida ekoi governor unabagi mathau tade magu unaraga wari sabagi tangai phaba kaim le tangai phadaba kaim leite mahang na yan hanbada unagada wari sagada puna mase manipur miyam da thokriba thodo sigi man responsibility du lawra kanda madu soigre lankhre habasi han hair matungda miyam unabagi thabak chathabi bi ai aduna tagadi miyam na governor unabagi thabasi ekoi lepa aduga magi gate changaga khongjang changjan biba Central Government Office sing asisu madugi manam changa kanda miyam na maduda koi boycott tawba khongjang changjan ba district headquarters ki koi gi leiriba office sing da district ki miyam na khongjang changjil laganda memorandum piba memorandum edu mapung oiba warol di governor na apology tender tawbi demand tawba DGP chief secretary amadi security advisor na resign tawnana bagi maram sing piraga makoi bu resign tawnana ba memorandum sing da pressure demand tawba